ꯃꯤꯡꯗꯣ ꯀꯩꯅꯣ ꯇꯧꯅꯨ ꯋꯥꯜꯂꯣ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ, ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯖꯦꯔꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯇꯔꯨꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯦꯕꯀꯣ꯫ ꯑꯗꯣ ꯄꯨꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯝꯒꯦ, ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ꯫ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯝꯒꯦꯕꯀꯣ꯫ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯔꯒꯀꯣ꯫ ꯍꯥꯏꯗꯤ ꯅꯍꯥꯟ ꯂꯣꯏꯈꯤꯕꯗꯅ ꯂꯣꯏꯈ꯭ꯔꯦ, ꯑꯀꯨꯝ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯕꯣꯗꯤꯗꯣ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯏꯁꯥꯃꯛꯇꯤ ꯎꯔꯨꯗꯦꯀꯣ꯫ ꯑꯗꯨꯏꯁꯨ ꯚꯤꯗꯤꯑꯣꯗ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯈꯣꯠꯇꯣꯛꯏꯕꯗꯣ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇꯒꯤ, ꯑꯗꯨꯗꯣ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏ ꯇꯧꯋꯤ ꯍꯥꯏꯗꯣ꯫ ꯑꯗꯨꯝ ꯑꯩꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉ ꯈꯪꯒꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯗ꯫ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯕꯥꯝꯕꯣ ꯄꯨꯕꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ, ꯍꯥꯏꯗꯤ ꯁꯤꯜꯆꯔꯗꯒꯤ ꯄꯨꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯃꯇꯥꯏꯗ, ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯐꯖꯅ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯦ꯫ ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ, ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯒꯤ ꯀꯟꯇꯦꯟꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯀꯟꯇꯦꯟꯅꯤ꯫ ꯑꯗꯣ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯛꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯣ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ꯫ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇ꯭ꯔꯤꯅꯤ꯫ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯏꯅꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯅꯨ, ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯖꯩꯌꯦꯕꯀꯣ ꯑꯩꯒꯤ ꯀꯟꯇꯦꯟꯁꯦ꯫ ꯑꯗꯨꯗꯣ ꯑꯩ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯔꯒ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯤ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯤꯡꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯃꯦꯗꯤꯌꯥ ꯈꯤꯇꯪ ꯃꯤꯡꯗꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦ꯫ ꯏꯆꯦ ꯀꯝꯅꯣ
손으로 많이 좀 먹더라. 저도 너무 로. 아이 아마 아이 너무 또. Sini lagi saya lagi nak pasal lama. Itu saya. Saya lagi sekarang itu karena nung sigam tele anak aku mikuan lagi. Terus awal bilang mayam dekat. Ay, di la idea ko. Saya lagi sekarang itu karena nung sigam tele anak aku mikuan lagi. Awal bilang mayam dekat. Lagi thawai taruk koi jiregi chinau singna puhre oi asit nangona e luang kai na tigya Tiro, tiro. Kapalo, katabalo. Kasilok. Sino. Sige. Saya selalu kali buat. Apa ni? Jangan wam tak hari apa? Ayi macam tu itu ini bukan? Nah, kalau